Pambei luchingba Unlf ki meeoi ahum NIA na phajinkhiba thouong aduna maram oiraga Manipur gi tangdu leitabagi lambida achouba apanba ma oiragani haina NPP gi National Vice President Yumnam Joykumar na nungnangba phongdokkhre. Ngasi NPP Manipur gi naurem thongda leiba office da pangthokpa paugi mifam amada NPP gi National Vice President Yumnam Joykumar na hai pistok chathasi haina kauraga amuk phajinbagi thouong asi chanadaba amadi international law nasu yaroidaba thouong ni masi NPP gi maikidagi akan mamong da contem tawi Pambei luchingba UNLF ki Chief of Army Chief Intelligence Officer amadi kadarama ngarang fakhiba si yamna ngakpa thawong ni mamangda lona yadaba organization ama oiramlagasu India lengaka pistok chathaduna normal life da hanjilage haina changsillagliba organization amagi maru oiba miyoi sing phariba si karigino watok asigi matang da state lengak center lengak amadi Ministry of Home Affairs na miyamda chapjana sengdokadabani thawong asina tangdu leitabagi lambida halakningba lup kaya ama Center da thazaba pumba mangkragani asigumba thawong asina lamtam asida chauna irang ama thokhanduna achouba khudong chadaba ama ohenkani nakal amaromda India lengaka asu chathanariba kuki militant singna ground rules thugaiduna aranba thabak kya tawurabasu ngasi fawba India lengak MHA natraga CBI na action amata lokhatpa amadi mipha mipun tawbagi thabak amata leitri India lengaki thawong asi atamnana valley based organization single out toraga target toba oigadawribra masi yamna chumdabu wafam ni haina mahana makha taki Central government the kuna hangi bisi kari marangi kari ground the muse phari bano is it nasai international justice adu norms ki kari law gi madu is it in accordance with it madu kai ga toribra ai gi wakhal di kai ne khali kai no da what is an sai korga what is an phajal laga kano da namfu da phajan vibe se masi tawna tabak nate masi aran mani ab se akoi society yam kan haininge adu state government su adu akoi honorable chief minister su high point se kindly take it up with the MHA with the honorable home minister adu ga torga masi bai na thokta ba khudak ta tharo ba khudak without condition thokta ba kari gumba party se ki asoiba korpa yaudana moina da toning da koning yaud target de please frame ground rules adu include toga si to ya de do madu no do adu thamalaga adu ngasai ai mayam da hajin ngi hoji fo khoi khang de ba kari ground rule no che moi wari sanam se chi to ya de che spell out to madu to view adu moi de su khangalaga laibe se peacefully coexistence tobun lemina si haibani haibisi khangalaga mochu adu mat tondana ba mochu in a way Manipur gi inclusive of all adu gi welfare gi maktab adu peace na portnobi adu mateng panganaba adu honamina honahansi adu ko tabak tobina si haibisi smathani